Manipur thokliba irang manungda akai toy amang ata thokraba furup khudingmaki lai khurumfam sing khangdok nabagidamak Manipur lengak na lokhaliba thabak thoram singi marik chumba warol Supreme Court na appoint tawkiba committee da chayol ani gi manungda pigadabani haina Supreme Court na direction pikre court asada Manipur gi iranga mari lenana Thangalakhiba PIL singi matangda khanaraba matung Chief Justice of India D.Y. Chandrachud na luchingba Justice Ahumgi bench na direction asi pikhibani Justice Ahum asigi bench asina makhata na committee asida Manipur lengak na akaya toy amadi amang ata thokraba amadi leiriba lai khurumfam sing ngak sena bagidama kari khongthang laukhatli haiba dusu khanghan gadabani hairi Manipur lengak na akaya toy amadi amang ata thokraba furup khudingmaki lai khurumfam sing gi matang da pirakpa warol gi matung inna court na appoint tawkiba committee asina lai khurumfam sing semgat sagat na bagi proposal sembada court asina ayaba piri hairi Khana nainaba da senior advocate J.D. Gupta na irang manungda amang ata nang kharaba yumsing semgat sagat na bagi matang da Manipur lengak policy semgadabani haina su affidavit pisinki hairi